Netaji Memorial Club Kurai Kongpal Thobandongna Lakadoriba ISSLC examination da Saruk Yagadaba Friendship Educational Academy ki Mahiroshinda ngasi ayuki breakfast ki asa tak sing piduna examination aduda mai paknaba yaifa pauzal pikre club ki maikai angamba breakfast ki asa tak sing piba aduda club asiki president Ramananda Sairemsa secretary KS Navakumar advisor Laishram Sanazaw bayawna club ki thaupuba kaya su saruk yaki club asiki president Ramananda Sairemsa na club asina mahi masingilamda ahen ba mitning sangduna club asina education ga mari lainaba program sing matam gi tawduna lakli masigi manung chana club asina konba mafam da lairiba friendship educational academy gi handal sahi gi oina class 10 thagada ba mahiroshinda mai paknaba yaipa pausal piba ga loina na breakfast ki asa thak sing khudol tambani Netaji Memorial Club na tokan bersektor da jangba ko tangka secara kusda mana education sector da ni ke jangba ko jasi da juju Netaji Memorial Club jurisdiction da lai ba school hai the friendship educational academy hai school sida ko na anda jagi rakdari ba 2026 ke class 10 exam sida school suki migration de boarding to ga ozasina kamiri hai ba sinu de boarding chathari ba sida lapsina nashigi ba breakfast ko motin pangja ga exam thagda ba sata sing migration sida ko na isto jabani